Tongan chepong kayadagi maruoiba pau khara lawkhatjage. Amit Shahgi Waphamda Kuki singwarore Manipurda thokliba irang asiga mari lainana Union Home Minister Amit Shahna preside tawduna ngarang New Delhi da pangthokhiba security review meeting da pikiba pautaw adu Manipurda kanglup amabu muthatnaba honaribasing pelhanaba honabada ahenba miteng thammani haina Kuki Organization for Human Rights SK Chairman SIS Benjamin Matena pendaba phongdokhre. Manipurda chathariba irang asi loisinduna ingtapa puraknabagidamak state asida president rule thangkraba matungda ahanba oina pangthokiba security review meeting aduda Union Home Minister Amit Shahgi maiketagi pikiba pautaksing adu pendaba phongdokladuna Kuki NP semangi chairman su oiriba SH Benjamin Matena social media microblog X da thagalakpa warol amada hai Home Minister Amit Shahna pikiba pautak asi maroina Manipurda kanglup ama muthatnaba honaribasing pelhanaba honabada ahenba miteng thamba thausilne haina lawi mahakna hai Manipurda minority oiriba Kuki jot singi mathakda tamthiba mawongda mioibagi hak khongoinariba asi ubibagi mahuda Union Home Minister na kanglup muthanaba honaribasing asigi pelhanaba maikaidana hena miteng thamli. Benjamin hai Union Home Minister na drug lalonba amasung mi phaduna sel munba namduna sel khaibagi matangda laukhalakliba thabaksing asibudi sawali adubu Union Home Minister na arambai tengol amasung aitai mitaigi terror group sing muthanabagi matangdadi tuminna leisinba asi yamna thamoi kaiba amani. State asida maitaigi terror group sing asi lebak asigi national security da asauba singnaba amani Manipurda ingtaba puraknaba honabada asauba singnaba amani haina ISS Benjamin Mate da phongdokhre. NS2 gidi Central Forcing yamna kungna thamlaga ngaksenba hokre haukiba thakuni gi matungda state asigi lifeline oiriba national highway sing apanba leitana mahausa kum chathok chachin yahanaba lokphalakpa khongthanggi saruk ama oina national highway to Imphal Dimapur gidi Central Forcing yamna kungna thamlaga akanba ngaksenbagi thabak lokhatba hokre. State asida president rule thamjinkraba matung ahanba oina Union Home Minister Amit Shahna chair lawraga thangda numita New Delhi da Manipur gi Governor Ajay Kumar Bhala yauna awang bathaki security gi mifam yengsin khraba matung highway singda akanana ngaksenbagi thabak lokhalakpagi mami ukre. KCP PWG ani nongmai ani bom ani ga konana Phare police ngasi numidang Manipur Police Control Room dagi thadorpa cherol amada ngasi police na Imphal East ki Irilbung PS ki makhada leiba androgi Kamphor sungbamga naknana ngarian singgi singdon dagi KCP PWG gi kedar ani nongmai amadi bom ga konana Phare hairi Paraba Singdi Yumnam Abung Eli Singakpa Sahi Kuntrama Panamasung Thangjam Joy Kumar Sahi Yangkai Nitoy Kawi Hairi Makoy Nongmay Amadi Maru Puthok Pusin Tawba Masung Miyam private firm sing amadi lengaki official sing dagi namduna sel lawbada chenaba Mioi singni Makoy ani dagi magazine amamanga konana 9mm pistol ani Chinese hand grenade ani 9mm pistol gi maru tara in charge rifle ki maru tara nongmay asigi magazine ama amasung sling bag ama recover tawre hairi. Gari hengatke yadabadagi khuthok narakpada mi 13 sokre. Ngasi ayuk pung 4:30 rom tabada Thawal district ki Sangayumpam Pulaipokpi makha lekaida gari hengatke yade haiba wahodagi nakpak tana khuthok narakpada nupi mari yauna mi 13 rom sokre. Thaudok thobamdagi phangma pawi matuina ngasi ayuk pung 4:30 rom tabada duwaida Hana Thawal Jilla Parishad ki member oiramba amagi manaw nupa atonba kauba amana masegi anaba amagi doctor chatluraga mayum halakbagi lambida makoigi gari ki mamang thana thawramba hana Sangayumpam part 1 GP ki pradhan oiramba Azad Khan ki machanupa Parvez kauba amaga bagal PP de haibagi wahaudagi khanarakpani tungda magi misang thongnaraga nongmay yauna khut thongnarakpadagi mi 13 rom achok apan nangkibani hairi thaudok aduda Sangayumpam part 1 GP gi hana pradhan oiramba MD Azad Khan yauna mi 5 Thawal district hospital da pukhatlaga first aid piraba matung Imphal gi tongan-tonganba hospital singda refer tokre hairi. Soklaba Mioi sing adu Sangayumpam Pulaipokpi makha lekaidagini makoy ayamba nongmay maru sarana panbani Yotpang na yanbadagi soklaba Abbas Khandi Pima Hospital dagi Jennings refer tokre. Thaudok aduda khanaba aduga mari leinana mari irai leinadaba atopa lambida lakpa nupi macha amaga nupa amaga su soki adubu yamna soktabana maram oiraga Pima Hospital da first aid piraba matungda mayumda hankre hairi. Loinana thaudok asigi matangda Thawal police na case ama lokhatuna makha daba thabak paikhatba hokre.
Mioi ani brown sugar konana fare Manipur Police Control Room na ngasi thadorpa cherol amada ngasi Police na Senapati PS ki manung chanba NS2 paring na layba KSDC West Dumping Area manakta layba Upper Katikok Karong dagi Mioi ani brown sugar gram chanipan kunipan ga konana fare hairi Faraba singi maming na Bisorjit Hazarika sahi 73 amasong Irfan Haq sahi 13 kawi makoyani dagi fagalaba brown sugar gram chanipan nga kunipan asigi manungda asibu hablakiba sapon ke kungi arumbasu yaur hairi makoyani dagi brown sugar asi khaktanatana karamasu recover tawre hairi tongan ma district manga dagi khulai nimpuni thoi surrender tawrakre bankar manga Thugaikhre Tamenglong district ki manung chanba Kaimai police station da Country Med Khulai Tara Taret Pompi Mapanama din Nongmay kaya sarenda tawrakre loina na Manipur ki tongan ba district mga da Nongmay impuni tuay amadi Kartidas kaya sarenda tawrakre haina police na thadorok ba pao manahayri pao sinahay Nongmay sing adu Imphal East Imphal West Sirsanpur Bisnupur amadi Tamenglong district ki mapam singda sarenda tawrakibani pistola ni yaw na Nongmay mga galoina na grenade taruk amadi Kartidas Humdra mga ki mathakda Bisnupur district ta surrender tawrakibani yangang pokpi porompa Churchanpur amadi Lamsang police station da yamdrabada nongmay tara amadi Kartidas Singh surrender tawraki nakal amaromda security force na Kangpopi district ki manung chanba Mark amasong Thingcha Chinggi mafam chingda saba bankar ani Thugaikhre loina na Kangpopi amadi Imphal East district ka tainaba wakan gi chingsang paringda saba bankar ahum amasu Thugaiba ngamki hairi Pak ISI ga mari lainai haibagi matangda Gaurav Gogoi ki loinabi ki mathakta thijinba hokre Asangi Congress ki MP Gaurav Gogoi ki loinabi Elizabeth Gogoi ki mathakta Pakistan ISI ga mari lainai haibagi matangda Assam Police ki Special Investigation Team na New Delhi da chatuna investigation chathaba hokre Pakistan ki Climate Policy Expert Ali Tawkir Sheikh ga mari lainai haibagi matangda Gaurav Gogoi ki loinabi British National Elizabeth Gogoi bu Assam SIT na case ama register tawduna investigation chathaba hokibani Assam gi SIT asina Delhi da chatuna Elizabeth amadi Sheikh marakta lainakiba communication khudima ki matangda lairiba reporting collection tawgani hairi team asina Sheikh New Delhi da lairiba NDO gi akupa detail thing collect tawgani asida natana Elizabeth ki passport Visa amadi mari lainaba se sangchingchu collection tawduna investigation chathagani hairi panbaya badi Asangi State Minister Himanta Biswa Saramana MP Gaurav Gogoi gi loinabi Elizabeth po Pakistan gi spy agency ama oiriba ISI ga mari lainai haina Gaurav Gogoi gi mathakta charge tawrakibani